Kurumzari, Ming Tavirus Mutaram Utari, Nasigimuru Pauda. Manipur da Sumapong Kaya Paksana Angang Sunda Pulse Polio Hidak Pitapa Hokre. Jurasampur da Huina Chupadagi Muya Siriba Asi Matanga Sarkarna Chapsana Tabak Lokale Hana Health Minister Funjatang Tonsingna Fundokre. Amadi BJP na Congress Sarkar Matakta Tigakani Hariba Asi Taramna Oyi Hana Deputy Chief Minister Kangamna Fundokre. Mapunga Pau Pizari. Intensified pulse polio immunization ki makada Bharat Sinba thungna pokpada ngari badagi chahi manga fawbi manung daleba angang sinda polio hidak pithapagi thabak Manipur da supak san haukre. District Administration Imphal East na sinduna polio pithapagi thoram Chief Medical Officer Porompat ke Office da DC Imphal East M join haudoke. District Family Welfare Imphal East ko kusamna duna chathaga dawriba thoram asi haudopada Chief Medical Officer Imphal East Dr. Pusparai SDO Porompat L Delina National Health Mission District Program Manager Bini Susarya ke DC Joina District Asigi Mapam Sinda Polio Hidak Pithan Nabagi Damak Center Taranitoy Hangani Apunba Bud Jahunga Marifunitoy da Angang Lisingya kay Humdoy Chanipan Marfudra Humdoy Rom Polio Hidak Pithak Naba Pandam Thamle Tungi Mirogi Damak Suedana Angang Singbu Polio Hidak Pithak Piu Phongdoke Kay Praja Singda Angang Sing Kay Polio gi vaccine asi pithak pala pon tam da rong cha da khar thena gani adubu combine wena hangiba busing asida parja khuding mangna adaga ngang singi mama khuding mangna sei 0 dagina 5 phau da leba ngang sing asibu polio gi vaccine asi pithak pada ngayang khuding mak thokpi rahu aduga loina na la kadori ba generation singda polio haiba aina asi maru phangna muthana bo hona bada koi khuding mak ke so dai ta lei Lamphel ge RD Wing Complex da polio hidak pithakre chahi manga fawbi manung da leba angang singda mafam asida polio boot hangduna hidak pithake Health Department ki makada nursing na hidak pithapagi thabak jathake District Health Society Thobal na susinduna polio laina muthanabagi damak ahanba round oina angang sing polio hidak pithapagi thorom DC office Thobal da haudokre thorom asida DC Thobal G Ranjit Adyaksha Thobal KS Sunalata CMO Thobal Dr. S Sarakumar Susarya ki DC Ranjit na polio laina asi ingnisini tara humdoi dagi India gi oina muthakre hairabasu miram dagi myoi kya lakpa asina maram oiraga section from thokpa thorang sing adumak chathari amarom da district asigi oina huina chikpadagi sandorakliba Leina dagi ngakthonaba district hospital Thobal da tha asigi tarawumdoi dagi akhanaba sel hangduna thamle sel asida hiramasiga mari leinaba sing tanabiu haiki Bisnupur district ki oinasu polio hidak pithapagi thorom DC Bobby Wakomna district hospital Bisnupur da hodokre district asigi oina angang lesing kunthama thoi hena hidak pithakani polio leina muthanaba onabada mama mapa oibisina achogo thodang nobiu haina Bobby Wakomna appeal tawri Polio immunization ki thoramasi Senapati district ki Health and Family Welfare Department asu sinduna Senapati Bazar da pangthoki Senapati district ki DC Jacinta Lajaras na luchingduna angang singda polio hidak pithaki Tongan ba lekai da lediba club sing amadi lambi gi mafam kaya da su mari lereba singna polio hidak pithaki Health and Family Welfare Department asu sinduna Department asiki complex da Health Minister Funjatang Tonsingna polio hidak pithakpa hodokre thoromaduda Health Minister Funjatang Tonsing Principal Secretary Health J Suresh Babu Health Director Dr. Ibomcha amadi Family Welfare gi Director K Rajo Susarya ki jahi asigi oina ahan batangkang ki oina State asigi manung hanjin ba khungang singi yauna punna angang lak ahom lising kuntraga mari hena polio hidak pithakna namba pandam thamli masigi damak polio boot lising ahom jahum gani fuma thoi hangdoli masigi damak supervisor Chatruka Humbudra hidak pithakna ba health worker lising tara humdoi jahum ga hum fumarina mathau tawri polio boot talak tuna hidak pithapagi khudong chaba fanghauda angang singi damak mobile team sing semduna Miyam tinba mafam amadi labigi nakalda mobile booth sing su hangli ngasi pithakliba ahan batangkak asida jitha hoba angang sing hayeng nini chanba numita su hidak pithakna ba thorang su lokhale hadi chief guest khiba Funjathang Tonsingna ngasi polio zero level da thamliba asi makata na ngak na thambada department khakta da inthokpa chumde mama mapa singna su macha singi khanduna ajogo thodang lawba changi amarom da hauzik issue ama oiriba huina chikpadagi sandoliba leina asi ngak thoknaba sarkarna chapchana thabak lokhale tongan ba mafam singda hida kap thoknaba mafam hangduna leire sarkar asina issue asi yamna hakchin lawduna matik chaba thausil ama semduna thabak makata na lokhana ba thorang haure miyoibagi punsi asi yamna maru oibana isa na su section C haiki how to prevent, how to protect from the
mad dog haibatare asikamai togani thobal so ngarang on yesterday itself tramanga sina sibiana bari Chusapuri more than 10 people have already died si am serious hoy bani si mazam na so masi kamai togani na e corruption pian ni e Chusapuri so e hai bani e right oibra oidamari khangde I instructed Deputy Commissar NSP to kill all the dogs which are freely set to the public. Public da hui se pangtha tha dok pa se ro ni hatto hai bari adu marika gandi da hat kanu hai kamai to go da khang ni atra ga hui na mi pangchik chi ra sira ga marika gandi na kanbang am ga da to se na di asigubase policy matter ma changbari BJP Manipur Pradesh na Manipur Sarkar ki mathakta thigakani hariba asi taramna oi Manipur miyam ki interest ta awarapa laidiba asi center da BJP na luchingba sarkar leirabanina masida su takna haningi haina Deputy Chief Minister ga khangamna phungdokre ngasi lamfel da leiba Sankar Talkies da film release tawbagi thorom yawba lakpada pawmi singna hangba wahangi pawkum da mahangna wafam asi phungdokibani ga khangamna makha taraduna leibak asigi asoiba aranba kaya thigananaba tonga ba agency kaya leiribani adubu BJP na Congress Sarkar ki mathakta asoiba leide scam amadagi scam amada laklagani hariba adu karisu akaiba leite asoiba aranba leiba kanda achumba report ta yumfam oiraga thabak tawhaningi Congress Sarkar na makoina hariba wafam sing aduda karisu khanba leite Manipur hena chakhona nabagi interest ta phongdorak liba wafam sing taramna oi phongdoki अब फन्ना बा लापो तो कोई मोस्ट वेलकम लागा को चुमने के लागा तो फन्ना तबा अब पाले मुसकरा पीपीओ ऑप्शन पीपीओ अदुके कने लेदना को स्टेट की तो रिपोर्ट से अब बजट के खंगदे प्लान एलोकेशन खंगदे को मतो मणिपुर से ओके हाना खन तारे चलगा अब पाले मियम से लेखत पे याना बा अदु स्टेट एलोकेशन का जो हेंगत पतो मखोय मरम हो हेंगत खरे है दो मतो को तानिंगदा अदु को welcome to ida scam nungkam wa budi kai hai ni ai madudi agency me yam le na ro ma ko na mung jing sin ki ko most welcome madudi ko aran ba du ka ta yeng ba na ta ba aran ba su leibam ta ra di correction to bi daga abu thabok su haptin bi hodana jing han ko adu ga maduna ko da ko sarkar si di chen seng to jabani na maduna ko da hangoi ba an ta ga na nungai ko leite Kulai Paiva Mui Karana Senapati District Tafau Break Matunda Taramokchari Supreme Court na Street Vendors Singi Yafanava Street Vendor Protection of Livelihood and Regulation of Street Vending Act Chana Hananaba Akanba Yathang Pirabasu Lamdamasida State Government na ngakna chatabasi laibak thibani haina MLA Y Irabona Phungdokre Wafamasi Roadside Vendor Welfare Association Kwaraman Kaitil na Sinduna GM Hall da Pangthokiba Association gi Tarukshiba Foundation Day da Phungdokibani Taramasida IMC gi Chairperson A Nimai Sharma IMC Bazaar Board ki Chairperson S Tiken National Hawker Federation gi General Secretary Saktiman Ghosh I2 Manipur gi General Secretary L Sotin Kumar Nupi Marup ki President Y Ibeni Susarvya ke Association ki President Khedri Tamana Lamdamasi ki Street Vendors sing State Security Force amadi IMC na Supreme Court ki guidelines sing indana kahen awaba piri Street Vendors sing ifibam faganaba infalda hengdagi January kumapan fawwa National Leadership Training Program amasu pangtolagani hairi National Hawker Federation ki General Secretary Saktiman Ghosh na Manipurda Town Vending Committee Semdaba Street Vendors Singi Saktak JP daba National Urban Renewable Mission ge khudong chaba phangandaba asi laibak thibani haike MLA Y Irabona State Government na Street Vendors Singi Yafanaba karigumba thorang amata ngasi fawba paikapa udri hiramasida matam chana miyeng changhaningi phungdokhi India ki tonga ba mapum singda pangthok nabagum Drivers Training and Research Center Manipur nasu kuntaruk shiba Road Safety Week Imphal West amadi East ki mapum kaya da pangthokre gari ki rally amaga loinana gari thobagi niyom yawba chezai kaya sumyam da yenthoke tharomasi ki maru eba pandamdi lambi chapagi niyom miyam punna khangminaba gari thoriba miyoi sing nasu lambi amadi traffic ki niyom khangna gari thoduna tambangam daba accident singdagi miyoi bagi punsi kananaba honabani haidi
Nauria Pakangla Pakendra Yuina BJP ki mass enrollment program amat lang tabal da pangthokre Hiang Thang Jilla Parisaki member S Subhash Chandra na sinduna pangthokriba program aduda BJP ki National Executive member S Santikumar Sharma ex Minister S Rajan N Biren ex MP BD Behering amadi MP candidate O Indira na chingba music saruya ke Tharongga mari lenana S Santikumar na Narendra Modi lakpadagi India da awon ba kaya purapangamle luchingba sigi diching makada India bu malem da tina sakta pangamliba asi chauthok chaningai ni mamangda amukta oikidriba mongda India ge Republic Day da America ge President lakani hariba asina mak matik chaba leader amani haiba tapangamle India da ahomba purakshi harapadi BJP da mating pangbiu BJP pu mapangal kalhan bana state asida su chakhorpa amasung ahomba purakani phongdokhi akan mo millo mo loina bharat chabota biya ni wakal zeman doris kayo ko mana Prime Minister का था अहम आज नहीं जमाना पृथ्वी में चल लगा पृथ्वी पर मरता भारत का नहीं होती खाना नहीं बना बात नरेंद्र मोदी है अमेरिका चली रशिया चली चाइना चली जापान चली लोग चली ना हाँ चल लगा महापुर काय भूलो को अमर चली के हाँ मुझे चलम मनमोहन सिंह ने चलम बा अभी फंक्शन का नरेंद्र मोदी चल फंक्शन क्या चीज़ खेलने के लिए BJP lamlai mandol na sinduna party asida miyamna mingchalbagi kem ama somung thongkhong da pangthokre kem asida BJP gi vice president I Mangiton secretary M Nimbus Yuba Morcha gi president O Males Imphal East ki enrollment in charge AR Khan Susarya ki vice president I Mangitona labdam asida leiba sarkar asina Imphal East block 1 somung da leiba office sing mamingtagi oina thamliba asi athuba matamda chapchaba office amamam ohengadabani Okruri SDO office fawba Congress office ontholaba lamdam asida miyamna sarkar asida thamgadoriba thajaba asi karino hangki somung certificate asida video leibisi ke artha kari thoi SDO leibisi ke kari artha thoi aibai huji income certificate launa bachatna OBC ki certificate launa bachatna karimbo wa bachatna matamda purumpa tang chali bare masi ki khulong cha baje iman na Manipur sarkar na ekoi mafam jaga da pi le leibani adu ngasi di ofsa sing on ta pande namin ni office ki hangto ga lai masi khulima Imphal is one aigan ne khudapon ne lamlai ne purai ne ekoi machen punjam garga masi ki mass mobilization ko ekoi ge sarkar sing batata ekoi session bataye ISTV की ट्रेनी वीडियो जर्नलिस्ट लौनना बगी दमंग एप्लीकेशन पिसलखरबा कैंडिडेट सिंगना लालिब जनवरी कुन लेपापोप नुमित की अयुक पुंग मापन ताब मतमदा ISTV ऑफिसर रिपोर्ट तौरनबा नेटवर्क असगी सेक्रेटरी ना खंगलगली Lamdam asigi naharo singbu matik chaba luchingba amamam oinana bagi pandamda amukona district singda chatharakliba youth leadership residential camp ki ngasi Bisnupur district ki oina United Club Organization Bisnupur district ka khusamnaduna Kumbi Government High School Terakhongda haukre numit humni chathagadaba camp asigi haudopagi tharamda amukogi president Dr. Y Manikuman Yukobit ki President L Ranjit Amukogi advisor KT Rahman Poire Lemerol apunba Maira Paibi Lup ki President L Memchow bisu yake ngasi ayu Ukrul district ki Sasat police station gi manung chanba Myanmar ga thangnaba Nambisa area da nifumari suba Assam Rifles ki mathakta Pripak Pro gi Cobra Task Force ki team na bom pokai handuna attack chathakre haina Pripak Pro gi senior publicity officer Melaina Thadro Kocherol amana khangali haukiba tang tarama thoida lilong da leiba nifu suba Assam Rifles ki post amadi tang tara tare ki nungthilda ngangkala waida ane suba JK Light Infantry ki patrolling group ta chathakiba attack adu Pripak Pro gi Cobra Task Force 1 gi kamunani hairi miyamna yariba makai yegnaba leiba mafam singdagi lapna leinaba khangalakli makhata na loop asigi action chathakigani break matungda mukana taramukchari ngasi numidang chawrangna pung 3:30 kunthrarom chapa matamda Irbung police station gi manung chanba thongju koirong mamang lakai dalaiba Imphal Urban Cooperative Bank ki chairman and Dilip ki yumda sakangdaba singna bom lang sinduna pokayan kre bom pokai ba duda asopan amata yaukide Seismic John Dalaiba Music di Niyom Chumna Yum Saba Madi Magun Laiba Cement Seasonaba Mathok Tai Haina Star Cement ki General Manager Sales Service Sakrapati na Fungdokre Wafam Singasi Star Techno Sinduna Hotel Imphal da Pangthokiba Performance of Concrete Structure During Earthquake Habihiram da Pangthokiba Seminar Amada Mahana Fungdokibani Seminar Aduda State Government ki Principal Secretary Amadi Atay Masangnaba Authority Kaya Susarya ki Sobir Chakrapati na Makatana Manipur asi Earthquake ki Lamda Seismic Zone number 5 ta leiba marabna yum sabada yamna section ngai oi earthquake na chingba natural calamity sing
थोरकपा मतमदा मियामु सफगदबा मोंगदा चेसिन थरांग कया लौखटपा मथौताई स्टार सीमेंट असी नॉर्थ ईस्ट की ओइना ख्वाइदगी मांगजिल थाबा कंपनी अमनी फुंदोखी. We have the highest manufacturing capacity in Northeast, and our plants and equipments are all imported from Germany. And for the last 10 years, we have been Northeast has, because if you go pre-2004, Northeast did not have a proper cement plant. They had plants with a capacity of less than 1,000 tons per day. Churachampur district Mui Chanigani Furom Huina Chikiba, Mui Tara Hanasi and Krabamatunda at a Mapam Sing the Suhuina Chikuna Lakanabagi Todosing Makatana Toli. Andro Kendri Manung Chanaleba Moirang Puran Wankailaka de Ge Ong Samam Angosana, Jahitara Humdurum Suraba Apogi Mingna, Mega Koba Amasuta, Sigitang Tarada, Huina Chukadagi Hospital, the Lakan Bamatung the Lekidre, Mazigi Mamanga, Moirang Puran Kuno Lekadegi, Salam Tomba Apopa Apabi Koba, Jahianka Humdurum Suraba Mu Amasu Huina Chukadagi Lekidre, Masida Tana Bongyang Koki Kuldagi, Moirang Puran the Leba Mu Emma Huina Chikuna Lakan Bamatung the Lekidabagi, Todoksu Lekre Haina, Maike Edungi Miam Sinawakat Lagli. Hiramasi Matanga Andro Kendragi MLA Shyam Kumar Fundoropada Huina Chukadagi Manipuri Mapam Kada Missimina Tokle Habagi Pau Pangba Amadi Andro Kendra da Muikea Huina Chikle Habagi Pau Fangbadagi Marilanable Official Authorities in that Matam Chana Pau Piki Adabu Veterinary Department Amadi Marilanable Sinamiang Jang the Badagi Missimina Topi Taudosi Mayona Kibani Taudosingasi Tamoshora Nuaiti Matauda Tausadaba Veterinary Department Amadi at the Marilanable Singi Mayokta and Ubamating Lonabataba Kalagani Hai Langtabal Kendri Manung Daleba Imuno Community Hall Kongnang Faidek Pidat Lemna Diabetic Detection Amadi Health Checkup Camp Pangtokre Sound Mind Amadi MPCC ki OBC Department ki Convener Ningombam Nilakumarga Kusam Naduna Pangtokpa Health Camp Aduda Jenims ki Doctor Amadi Nurse Kayana Analayang ki Thabok Chathake Sound Mind gi spokesperson Abdul Nurna organization Asina Environment Kananaba Uchara Thaba Amadi Health Camp na Chingwa Mapam Kaya da Pangtokuna Lakli Haina Fundoke Ningombam Nilakumarna Langtabal Kendra da Leriba Prazasingi Dabak Matam Matam gi Oina Asiguma Camp Asi Pangtokpani Mamangda Su Camp Asidanatana Atay Chakwa Tabakaya Pakapalekre have a wafum kaya Fundoke. India के Republic Day निमित्त जनवरी 16 पांथोकदोरिबा International Protest Day Against Indian Expansionism की मांगोइना जनवरी कुमंगा गे नुंगथिल पुंग तरुक ताबा मतमदा East Los Angeles के लाकोंचादा New Communist Party Liaison Committee की ब्रांच अमा ओरिबा Red Guard Los Angeles ना मणिपुर की Revolutionary Movement पु सगोलादुना Solidarity Night पांथोकने हादी Maoist Communist Party मणिपुर की Secretary Publicity and Propaganda नोनेन मैते की चेरोल अमना थोरमसिदा मणिपुर की फिल्म का मरी लेना वीडियो शो अमा कापगा लोइना मणिपुर अमसुंग इंडिया के हौजिक लेरिबा नेशनल लिबरेशन स्ट्रगल के मतंग द खननेबा मिफम सुपांथोकनी रेड गार्ड की थोरम असि मणिपुर के यावल इहौगी पुवारी दा मयेक लाना लेहौरगनी मणिपुर के नेशनल लिबरेशन स्ट्रगल अमसुंग माओइस्ट कम्युनिस्ट पार्टी के यावल के इहौ असिबु सगोलदुना न्यू कम्युनिस्ट पार्टी लाजन कमिटी ना थोरम असि पांथोकनबा अचोबा थौदांग लौबगी दमक मणिपुर मियाम माओइस्ट कम्युनिस्ट पार्टी रिवोल्यूशनरी Mars Organization Manipur ki Revolutionary Miyam na yafa pauzal piri International Action Program ani asina Maoist Communist Party Manipur ki International Party na political ki khumang chaukshin ba ama phangle hairi Hurai Kendra ki manung dalaiba Community Hall kuntragani thoi makta table tennis board amamam yanthogani haina Kendra asigi MLA NG Bijoina lauthokre wafam singa si classified nauna saba Community Hall sangabagi thoramda mana phongdokibani thoramadu dalamdam adugi pradhan W Rani Bala Leima amadi Commerce and Industry ki retired Assistant Director Case Samusu Saryaki Community Hall adubu miyam da kusinaraduna NG Bijoina makatana Imphal Sahar chauthoke hairabadi Imphal East chautthokpa mathau tagani madugi damak lambi thong amadi mai ising fagar Matautai, Hiramasida, local MLA Ama Oina, Akan Mamiyang Changri, Kendra Sigi Manung Chana, MGS ki Makada, Tourist Center Amasaba Hore, Industrial State Amasu Lam Ekar Taranitoida Sanana Batavo Pakalagani, Fondoki. Infal West, Chauthorka, Infal Chauthorka, the director of the Masida, alternatively, Madugi. Tongan bagi Infal West Chauthorka Lake and Mayanda, Tanzania. I don't really think Infal East Chocolate Company. I would already Infal is a facility create over time. Current facility, Labi from Pangata.
या स्कूल पुलिस लैंड लेबा हिल डे केयर एंड डायग्नोस्टिक क्लिनिक ना सेंदुना नोमगी ओबा लेमना लायंबगी गेम अमा क्लिनिक असिदा पांथोक्रे गेम असिदा ENT पेडियाट्रिक कोक अमदी ngaksamda कैंसर डिटेक्ट तौबा अमदी मेडिसिन गा मरी लेनबा हिरम सिंगदा अना लायंबगी थबक चथकी गेम असिगा मरी लेना क्लिनिक असिगे असिस्टेंट मैनेजिंग डायरेक्टर NG खेलेश्वरी ना वाफम गया फोंदोरकली All Manipur Mentally Handicapped Person Welfare Association ge kumanga suba mapong numi thorom mongsangai de leba BB Paul Mental Development Home da pathokre thorom asida amju gi president Wangkhamcha Shyamjai organization gi president CS Pramodini president Oramba RK Kiran Kumar su saruyake Manipur ki football ki itihas da masak naiba team ama oriba Neroka sanga from I League second division sananaba akanba miyeng thamlagani haina organization asigi amuk hana general secretary oina khankraba Dr. M. Manimohan na ISTV News da Fondoroli Mahana Makatana Club asigi GB Pangthoki Bagaloina na Inglisani Tara Mangadagi Tara Tere Faugi from Punabagi Dabak Dr. T.S. Davali President Oina Khale Mahak Masadanatana Vice President Mari Amadi Executive Member Kuntrani Thoi Nauna Thau Punaba Khale Khalaba Mui Singasina Nerokabu I League second division Sanahanaba Anuba policy Kaya Putoktuna Akanba Mong da Tabak Pangtholagani Fundoki Manipur dagi hoji phawda I League ki wakhalon indagi hoji team tara marina saruk yaraga sanariba I League masi sangnabagi damakta B team da hana sanagadaba asigi wakhalon ji chinda de dum hainaraga akoi isamak club Neroka su last year 2 year dagi akoi chinda de dum hainaba ad hoji po neutralize oibang ngamakta si handaki tamsimadadi soidra masigi pangthokpa ngamagani I League B team de soidra samjaragani Mapaldagi Pusilapa Kongreng Humbudra Rob Ngarang Additional SP Bumjagmi Makada Kaitel Manbi Outpost ki OC in charge P Surasna People for Animal Manipur Kusamnaduna Kaitel Manbi de ki Fare Hari Congress Singadu Assam ki Kasa District ki Icha Turel de ki Kunduna Infal Tamna Puraki Bani Hari Hiramasi Matang da People for Animal ki Office Tapangtho Power Me Pamada Managing Trustee L Bisurjina Congress Sing Lepalaitana Paktak Nana Faraga Chathok Labadi Ising Nomo Nomagi Mosinba Hengal lagi Kongreng na isingbu sengana na bamathau tauri Kongreng amana pung ama ising liter mari gi changda chungthoktuna sengan bangami masibu faduna chawna karba tauriba sing Biological Diversity Act Inglisani subna ani amasung Indian Forest Act Inglisama chamapan kuntare ki makhada faduna kaisum sangda thambayai phongdoki Women Income Generation Center Weekna Inglisini Subna Taruktagi Pakhalaliba Wa Amadi Uning Thogi Garden Kauna Amasung Umangi Poto Kaya Thaduna Thawbal Kuno Chungmai da Semgaliba Agro Tourism Chahi Asida Miyam da Khudul Tauragani Haina Center Asigi Advisor Oinam Indira na Phongdoli Ngasi Agro Tourism Asida Paumi Singaloina na Yengshimba Chapada Mahana Wafam Asi Phongdoladuna Tourism Asi Mapungfa na Luisimbagi Pandam Asi Inglisini Tarani Pandani Adubu Chaliba Chahi Asidagi Hauna Kauna wa amadi uning thona chingba hiram singda research tawningba miyoi singi damang chahi asidagi haudopa hogani agro tourism asi semgapada state amadi center dagi mateng amata laudri agriculture amasung horticulture gi oiba pothok sing puthokuna masa marodom senthok laknabagi pandamda mafam asi semgapani phongdoki agriculture gi field the student or ibasing research tawningba khudong chaba mayam du phangani loinana agri tourist asida aikoi gi bamboo garden amadi akoi uning thona singbagi garden gi khudong chabadu pijari People Action for National Democratic Movement Pandam gi mangarak shuba mapong numi thorom Manipur Press ta pangthokre thorom asida Manipur Human Rights Commission gi member oinamba RK Rajendra Pandam gi President Yunamcha Dilip Kumar Manipur Finance and Business ki Chairman and Santa Susarya ki Resource Person oina Joint Committee ILP ki Convener H Ibotobi Khuman Odd Commissioner Bisnupur Wahangbam Lata Amjugi President Wangkhamcha Shyamjaisu Sarukya ke Laisram Mani Gaura Sangeet Academy na Nithozam Zaithoga Puna Khusamnaduna Sankirtan Amasung Awareness Kaloinana Satsanga Touring Program Sabungpham Kangyambe Mayalikai da Pangthokre Thorom Asida Bharatiya Dalit Sahitya Academy gi National Secretary Yumna Mohendra Kumar Hairo Kendra Congress Committee gi President Nithozam Narchandra Susarukya ke Pawi Marathana Thabaki Pawmu Phongbigani थबक की पाव पिजरी अहमदा CISF की स्पोर्ट्स कोटा ओइना ASI अमदी हेड कांस्टेबल खर लोगदोरी मसागी सही कुनगतरे फावगी मनुंग दराइबा यामद्रबदा क्लास 12 पास तौबा मसाना अमदा साना बहिबा म्यूजिक जनवरी की तांग कुनगमापन फावगी मनुंग दा दरखास्त थारक यागनी हरी
Matangda Assam Rifles ki rifleman humpuga mari logudori masagi sei tarang ni pandagi lokum do phawgi manung dalaiba metric pass tawba musingna lakliba January ki tang kuntra phawgi manung da dakas tharak piyagani hari matangda CISF ki constable chanipan logudori awanu puki oina form pisin biga roba matam February ki hum phawni masagi sei tara tare tegina kulum do phawgi manung dalaiba metric pass tawba singna pham masigi damakta dakas tharak piyagani hari Matata Pankriba Tabaki Pausing a Sigi Hena Kupamarol, Babu Prada Labor Job Center the Gig Kangibayagani. Thanks to the Tabaki Paupujabulojari. Makatapa Pauda Jenims Hospital asi Apspa Lautonaba Dabi Toriba Irom Chanu Sarmilagi Ming Thonanaba Bharat Sarkar amasung Manipur Sarkar da taksilagani haina CPI State ke Executive Member RK Amusana nangasi Nifuma Pansuba Kurai Local Conference CPI gi thorom da haikre Young Partners English School Kurai da pangthopa thorom aduda CPI State ki Secretariat Member B Sarma Susarya ki RK Amusana na makatara duna Kurai gi chatpa yadriba lambi sing athuba matamda semaga loinana lamlong kaitel matangwa chunaba mongda sengot saga kadabani haiki Asim hospital ase kathok nabi miyam di doktor thingna ta hale gole krami sahi tara mari chukka sara hi nei bi irom chanu sarmela gi minda aiko gi jenin hospital gi mami ase worthong na bi da ngasi gi conference na akan ndo mong da demand to gi amadi taksan Kiamgai Oinam local the local MLA na mi thadokuna saba horoliba canal asigi work order khudakta andoktrabadi mari lenaba singi mathakta angi oba mateng lokhalagani haina social worker MI Khana phondokre Crime against women, child trafficking, child labor amasung cybercrime gi matangda miyam punna bhab taminana thoram ama Lauremba Maning Lekai Merapaibi Welfare Association amasung Malem Merapaibi apunmanu pildumna Sindura Nambolgi Lauremba Maning Lekai da pangthokre thoramadu da Ulau Jila Parishad ki member TS Romapati Devi yauna Merapaibi gi luchingbi kya susarya ki Malem Merapaibi apunmanu pildup ki secretary RK Gitana Tonga Bachathariba crime sing Tingnanaba Miam Puna Honaminasi, Angang Singi Fibam Faganaba Sarkana Thadariba Senfam Sing Mari Lainaba Department na Tabak Ningtina Taudre Haiki. Cinema, drama, Amadi Sumang Lila Yaudana Samasta Hongo Purapangam Loy Haina Deputy Chief Minister Gakangamna Fundokre, Mansi Lamfelda Leba Sankartos, Tokista Panti Chenglon released Tobagi Thoram da Bahana Wafamasi Fundoki Bani, Thoramadu da Edisi Tamelong Chairman Humalia Bow Amadi Commissioner T. Panme Susariake, Guru Jingam Kamaina Punsigi Kongchat Haba Film Asi Rongmei Jati artist na Kumbani, Director na PG Samuel Raptual motion picture na present tawba film asida star kamai lanchin mai adum pan mai amadi nomi na chingba artist na maroi ba thodang lauri gakhangam na makata na phongdoki beda cinema drama yengba matamda mitke kumai oina charpagi mahutta afafata sing adu munna lokshin duna samaj da kana ba ohensi Manipur da putholiba film asi awangno poklam damdadi hauzik fawda khwaidagi masing yamba oiri Manipur Sarkar na Film Institute amadi Culture ga mari lena ba institute linkhana na ba warep lauri haiba wafam phongdoki Maduka kami ini berarti, lekoi cinema kiki muhut pau muai, tali orang itu na isam samna enjoyment kita bangka entertainment kita bangka kati, yes entertainment itu yawali main theme of cinema adu di to transform the society. Khangabo Kaitil Maya da Chakibetang Taramangagi Ayuta Soktuna Lerabadagi Police na Lokalaga Lying Budalaki Jaba Lilong Harvi Maya Lekaidagi MD Firoz Khan Elias Amubi Asibahak Chang Asi Lak Libatang Taramapan Ginung Tilpung Amagi Mamang da Marila Nebasina claim Tauradravadi Ayan Gibatung in a disposed Tokragani Haina Taubal Police na Kangalali Hauzik Sanabagi Pao. Masigi sanabagi pauda Manipur da ahanba oina cash prize volleyball tournament hayendagi pangthokpa horgani All Manipur Volleyball Association sinduna infagi mapal kangjebung da pangthokadriba tournament asida punna team tarak doina saru yagadori hida masigi matangda paudam ama
Manipur ki volleyball itias ta All Manipur Volleyball Association alamdam asida national player ke puthokpad natana international referee fawa puthokpa ngamkhre association asina hayeng digi hogdona January gi tang 3 fawa chathagdoriba first state level cash prize junior boys volleyball tournament asigidamak mapal kangjibungda sem sabaloire tournament asida group mari khaidoktuna lamba tawnagadoriba team sing adudi group A da IGO A Oinam YDC Urembam RCCC Toibung Khuno amadi KGYC Khaidimni group B dana NYBAA Naurem LMC Lemopopam amadi Sewa Nachongni group C dana PBM Wangjing Sabal YBA Ngerangbam amadi SYDA Mutum Phibongni group D dana NYBA B Naurem LSA Lilong amadi IGO B Oinamni association gi general secretary Inauk Chana cash prize oidaba state level tournament singdi Khumal Lampakta Sahi Kudingi Pangtoktuna Mamangda Lakli Mapamaduda tournament Pangtokpana Maramoiduna Miyamna Sakhangba Watli Haibu Wafam Phongdoki tournament asigi winner da Lupalising Kuntra amadi trophy runners up na Lupalising Kun amadi trophy third place amadi fourth place na Lupalising Tara amadi Lupalising Manga Yauri aduga best player best spiker best spoker best setter amadi best defender gi manana Lupalising amamam yauri cash prize volleyball tournament sida koi ki participating team se 13 ni masida koina group mari thona khaidok se aduraga mari sidagi team ani ni khangalga quarter final stage lakani aduragi di quarter final dagi semi final dagi koi final 27 se live 27 na koi final se da koi sinjare Organizing Committee ke convener N Ingo Singh na Manipur ki itias ta volleyball masana da sothaba karisu leite inot hantaba leite haiba wafam phongdoki iba mail kitang lapai koi gi khungang jingda lepa leite jate adubu koi maruina nubi khudigi yam tinbam moi Imphal mayon sidadi tawdabanina parja miyamna masi yamna masing yamna ubibewani aduga volleyball gi inot ihongji handaba soy leite Nakalamromda Association ki President KC Sharma na sok lising chamapan humudra humdoida mapal kangjibungda Assam yauna interstate volleyball tournament pangthoki bidagi chahi yankai taruklom asi Khumal Lampakta tournament ke pangthoktuna laki association na Manipur Sarkar da haijabadagi handak mapal kangjibungda pangthoknabagi ayaba pirakpani masida nungaiba phawi haiki association asi sok lising chamapan humudra tarukta Volleyball Federation of India da affiliation tauki Manipur da maming leiraba volleyball player yamna lei haiba wafam su phongdoki matang ada swada kana sano khondabagi volleyball si volleyball to hamalta masi ni umni dai sigom cha na kana masi sinjari sha ji to ga matang masi sei ni to pangko kun namni se na ki ga ISTV Pawgidamak N Boyai N Ranjan amadi Noribam Phillips Mapal Kangjibung Imphal Wangkai ESU gi Indo Holder Imphal District Badminton Association asinduna thasi ki kunite fawba chathagadaba ahanba Imphal District Open Badminton Championship ki ngasi sanakiba match singda men's doubles ki tarataruk shuba round singda A Sundar amadi ke Bastian gi Jurana G Deveshwar amadi RK Deepak ki Jurabu Boris amadi Livaskar ki Jurana S Bisorjit amadi Paikhomba ki Jurabu Mandit amadi Thomas ki Jurana Lelin amadi Chanjoy ki Jurabu Bhaveshwar amadi Jackie ki Jurana Kardani amadi Suras ki Jurabu Adam amadi Charanjit ki Jurana Konthongan ba amadi Milan ki Jurabu Joy Sandip amadi Sonachan ki Jurana Kandabir amadi Umananda ki Jurabu Powerman amadi Jackie ki Jurana Samarjit amadi Gunindro ki Jurabu RK Sana Jauba amadi Jineba ki Jurana Mortin amadi Romeo ki Jurabu Mighty Bapiduna Mathangi round sing Chankre Jahi Tarahum Doi Makha ki Sanakiba Tarataruk Shuba round dana K Malem Nganba amadi W Malem Manglem Pyogi Jurana Dusar amadi Washington ki Jurabu Jomi Singang amadi Nganbagi Jurana Billington amadi Jinebagi Jurabu Mighty Bapiduna Mathangi round sing Chankre Jahi Tarahum Doi Makha ki quarter final match sing Sanakibada Sobras amadi Arvind ki Jurana Derrick amadi Rediction ki Jurabu Nauba amadi Albert ki Jurana Rohit amadi Balen ki Jurabu Thomas amadi Solomon Lamkang ki Jurana K Malem Nganba amadi W Malem Nganba ki Jurabu Kamal amadi Nandaras ki Jurana Jomi Singam amadi Nganba ki Jurabu Mighty Bapiduna semi final Chankre Jahi Tarahum Doi Makha ki girls singles ki quarter final Sanabada Priyana Susantabu Mighty Bapiduna semi final Chankre Imphal District Sitorio Karate Do Association Yaripokna handakta North East National Level Competition da medal fanglakraba Sanarui Singamadi North East Referee Commission gi Chairman amadi Secretary oina khalaklababu opagi thorom ama Ajat High School Lampakta pangthokre
Manipur Tennis Association asimba kuntra mari suba state level tennis championship amadi mari suba CYLC state level open tennis championship ta single amasung doubles ta winner oirakiba amadi doubles ta runners up tarakiba sanaroi sing opagi tharama ngasi Association of Tennis Lovers na sinduna jinga mathak ta pangthokre jinga mathak ta leiba nongmai them Santos ki mayum da pangthokiba singles open winners KS Bona doubles open winners Rivaskar amadi runners up Bona amadi RK Pritam opagi tharam aduga mari leinana sanaroi singda association ki maike dagi achamba kudul popiduna puning thawatki Langari Federation of India ki biyang makada Manipur State Langari Association amadi Thawal District Langari Association sinduna Camp Blooming High Secondary School Khangaboki School Ground da state Tarama Thoina Saru Yaduna Ngasidagi Manga Suba Junior Taruk Shuba Senior National Langari Championship Legislative Assembly ki Speaker TS Location Haudokre Numit Humni Chathagadaba Championship Asigi Haudopagi Tharamda MLA P Brozen Langari Federation of India ki President Siraj Gandhi JDO Thawbalgi Amuba Manipur Langari Association ge atai thaupuba sing saruya ke junior boys amadi girls da team taruk senior boys amadi girls da team mari marina saruk yaduna chathagadori ba championship asida tonga ba state singi march pass amadi nat ke ba jagoi ise kyas utke ngasi ahobu numi ke sanaki ba junior boys da mamang chahi gi champion Maharashtra bu Manipur na point 13 mapan da maithiba pikre ani suba match ki sanaki ba da Assam na Bihar bu point 13 da maithiba piki Manipur Master Athletics Association ge ad hoc committee and Athletic Association of Manipur na sinduna Khumar Lampak Men Stadium da nupa nupi athlete chahunga yang khairom na saru yaduna nimidini chatharakiba state level Master Athletics Championship ngasi resinkhre ngasi aroiba numita pangthokiba tongan ba age group ki chahi yang khai mathak ki pangthokiba da meter lising tara ge lamjel da Y Chandrakala chahi humfu manga mathak ki da DS Ekasini nupa gi chahi nifu manga mathak ki da Y Brozen chahi yang khai manga mathak ki da TS Navakumar na ahan batakre chahi nifu mathaki nupagi meter chani gi lamjel da P Santi Kumar chahi yang khai mathaki da PS Navachandra chahi yang khai manga mathaki da K Kumar chahi humfu mathaki da L Imucha chahi humfu manga mathaki M Nimai Chan amadi chahi marifu manga mathaki KS Lal Babu na ahan batakre nupi gi chahi kuntra manga mathaki pangthoki bada K Sangita chahi nifu mathaki da H Nganbi chahi nifu manga mathaki da G Monorama chahi yang khai mathaki da A Vijaya amadi chahi nifu manga mathakida TS Lalita Vinat ahan batakre chahi nifu mathaki nupagi discuss throw da GI ma chahi yankhai mathakida O Mangisana chahi yankhai manga mathakida S Thambal chahi umfu mathakida S Gojen chahi humudra manga mathakida K Pipa Mocha chahi humudra mathakida A Regenar chahi marifu manga mathakida MA Gyanina ahan batakre nupigi longjam gi pangthokiba chahi kuntra manga mathakida S Prem Jitta chahi nifu mathakida Tinganbi chahi nifu manga mathakida Monorama chahi yankhai mathakida M Kiran chahi yankhai manga mathakida A Asalata chahi humfu mathakida A Momon chahi humfu manga mathakida K Shyama chahi humudra mathakida S Sunitana ahan batakre nupagi pangthokiba chahi kuntra manga mathakida PS Jayanta chahi nifu mathakida S Subhachandra chahi yankhai mathaki pangthokibada N Kunjakishore chahi yankhai manga mathakida TS Mohor chahi humfu mathakida TS H Biren ahan batakre javelin throw gi nupi gi chahi kuntra manga mathaki pangthokibada I Roma chahi nifu mathakida M Lilabati chahi nifu manga mathakida S SS Landhoni chahi yankhai mathakida KS Jamuna na ahan batakre nupagi pangthokiba chahi marifu manga mathakida RK Budishana chahi humudra manga mathakida K Keso chahi humudra mathakida A Renganar chahi humfu manga mathakida Y Tiken chahi humfu mathakida S Kunjakeshwar chahi yankhai manga mathakida S Thambal amadi chahi yankhai mathakida S David na ahan batakre Loishinbagi Tharunga Mari Lainana Manipur Master Athletics Association ki Secretary na Fongdokibada Championship asidagi khalaba qualified sanaroi singna April thagi tang kuntaruk tagi kumapan fauba gawa da pangthokadriba kuntra taruk shuba National Master Athletics Championship tasaruk yagani haiki Assam ki Morigaon ki Karampran Khirot Barwa Stadium da ngasdagi sanaba hokiba Northeast Zone ki oiba Santosh Trophy qualifying round gi ngasi sanakiba ahanba match da Manipur na Nagaland bu goal om sino da maithipa pikre Manipur gi mai papagi goal sing adu Kelvin Mar Manipur team gi captain Nauton amadi Gogo Chana chankibani Manipur gi mathangi match tha asigi tangkunda Arunachal Pradesh ka sanagani
District Sports Association Kakching gi miyeng makhada Sena Athletic Organization Kakching Wari na sinduna Kakching Wari Khunjan Pat Playground da team tara marina saru yaduna chathariba Sena Cup king asi sanakiba anba quarter final match da YDO Sorana SWC Karapu goal ani amada maitiba piduna semi final changkre Pungdong Youth Physical Club na sinduna club asigi playground da team tara tarunga saru yaduna ngasidagi first PYPC Trophy Sub Junior Under 14 kg Manipur Open 7A side football tournament haukre ngasi ahobo numiki sanakibada Mangal FA Khabamna SSC Sektabu goal tara sinoda maithiba pikre Laisemba Maru Football Association Hairong na sinduna Hairok High Secondary School Playground da team tara ni thoina saru yadun chathariba first M Ibungo Memorial State Level 7A side Open Football Tournament king asi sanakiba match da Lamfa Team A Hairong na DLC Team B Mayai Lekai bu goal tara amada maitiba pikre Tha sigi tara taretagi tara nipan fauba Madhya Pradesh ki Ujjain da pangthokiba first National Yoga Sports Championship da Manipur gi oina saruk yaraba Yoga Physics Institute and Studies Manipur Uripo ke sanari sina goal ahum amadi silver ani laurok pagaloina na team event da bronze phanglakle hari gold medal phanglak sing adudi jahi tara mari dagi tara nipan faubi manung da leiba nupamacha amadi nupi macha gi da L Hitler amadi Dusenani amadi senior girls ki da Kaisha Monaritani silver medal phanglaba sing aduna jahi tara mari makhagi nupi machagi da Devika Rani L amadi jahi tara mari dagi tara nipan gi dana Helena L ni team event da bronze phanglaba sing aduna M Romila Nandita CS Angelia Y amadi L Victoria ni ngasi nongmagi oiba ingasagi pau pizari ICA alam fepatagi fangba pawgi matung ina ngasigi khwaidagi saba si degree Celsius 18.8 mangani khwaidagi ingmana degree Celsius tarani nusita yawba isim manilgi chang ayukta chada marfudra humdoi nuthilana chada humfuga taret nongjugi chang na 18.8 ani millimeter ni loisilagudamro iba pawng kana pizari Manipur da sumapong kaya da paksana angang sinda pulse polio hidak pithapo haukre Churasampur da huina chukpadagi miyoi kaya siriba sigi matang da sarkar na chapsa na thabak lokhale haina health minister Funjathang Tonsing na phungdokre amadi BJP na Congress sarkar ki mathakta thigakani hariba asi taramna oi haina deputy chief minister ga khangamna phungdokre ngasi de ISTV na pijaba pau mata su sinjari ming ta video sibo mukana krumjari